ꯃꯤꯈꯨꯞ ꯑꯃꯨꯛ ꯄꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯤꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯉꯥ ꯃꯄꯨꯝ ꯇꯥꯎꯔꯒ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯥꯟ ꯏꯔꯣꯝꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯊꯕꯤ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯀꯥꯏꯊꯕꯤꯁꯦ ꯉꯔꯥꯡ ꯑꯩꯅ ꯃꯌꯥꯡꯐꯥꯟꯗ ꯄꯣꯠ ꯂꯩꯕ ꯆꯠꯄꯗ ꯑꯩꯒꯤ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯊꯦꯡꯅꯔꯦꯕꯀꯣ ꯃꯥꯅ ꯑꯩ ꯁꯛ ꯈꯪꯕꯤꯔꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯣ ꯁꯤꯒꯤ ꯏꯀꯥꯏꯊꯕꯤꯁꯤꯒ ꯉꯁꯤꯒꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯔꯕꯤꯟꯗ꯭ꯔ ꯃꯌꯥꯡꯕꯝ ꯀꯧꯋꯦꯕ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯣ ꯁꯤꯗ ꯊꯣꯛꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯄꯥꯟ ꯏꯔꯣꯝꯕꯁꯤꯗꯤ ꯋꯥ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯥꯟꯕ ꯄꯥꯟꯗꯤ ꯅꯠꯇꯦꯀꯣ ꯁꯥꯔꯈꯪꯒꯤ ꯆꯤꯡꯒꯤ ꯄꯥꯟ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯨꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯅꯦ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯃꯩ ꯆꯠꯂꯦꯍꯦ ꯃꯍꯥꯎꯁꯤꯗꯤ 와
Sin huang cái thúng nào vậy. Only Shaiwa. Masih mathen jadi berani he. Ada di sahabat lo yang macam matang ilusi nama tu lagi, matang video ada. Nungai bang por lagi.